Online Manipur YouTube channel swing bi ribang ayam pum nang po muka na taram nung steri han badayam na maru pa om update hamzage hausi ayuk pung tarit minute kun manga da more da laibe special studio sing da kuki militant sing na sniper season na duna kapsel lakre asoka pan yahudre aduga to update amadana kuki militant sing na kumbi hautak circle na mak toriba jaga sidagi ahing dagi ngahak lep paga bom yaw na maitai kun tam na attack toragli maitai athoba singsu mayam gi damak ta hona jari athoba sing putek ta kai dana ba Isora thongni biu haina update tonrakli aduga thajaba yaba pau amadana kuki ani siramba yai haina thajanari mem aduga mathangi update asna ITLF na kuki singbu ST list gi lauthokpa yaroi ki halakpa hauki ba sahi 2023 gi me hum dagi kuki sing na mitei sing dalan daratuna tamthi ba mi hat kya hatuna mitei singbu ot panai ba amadi yumli sing kya gi matakta utki mapai oina tumhantuna angak pambongi landa amma mitei sing gi matakta satharagli mahu chawbu kuki sing na makhoi gi misang khomdana India gi National News Agency kaya makhoi gi misang da pau phongan na ba angam bathak ta hona duna ngasi phawbu lagli asigumba aron ba thausil asida India gi masak nairaba lengak pa kaya asing asi phawbu kuki gi mayok ta wafum ama phawbu phongdok pangam dana leiri makhoi sing du gi marakta Bharat gi Prime Minister Narendra Modi so amani Union Home Minister Amit Shah Union External Affairs Minister Parliament da Manipur da thokliba irang asi mapal lamdagi sangsilakpa sin kuki sing na insin duna thogalakpani haiba wafum Phongdorak pa laikre adu bungak libadi mapan lamdagi sanglakpa terrorist sing na Bharat ki nagrik ama oiriba mitei masa singbu tamthina hatpa tupa amadi mayum makai mai thadokpa matamda Prime Minister Narendra Modi na wahi ama phawo phongdok tana foreign tour tawduna leiba angakpa amani BJP ki lengak leiriba Manipur da su center gi yaka yenglaga tawningba kaya khongkhut punduna leiri Chief Minister gi Unified Command gi chairman phamdagi lauthoktura Kuldip Singh da poli masin manaw ani khatnaraga atopa miyoida khatnaba khamu thadokpagi thawong Manipur da sathari Eastern Command gi 3 corner yengsinduna Manipur di irang leitana ba honari amadi state force ta misam da khut tharaklabadi army na lemna tharoi haina kayarak phongdoklaba sukuki singna Indian force pukari sumawa laudana misang kaya sifai leiba manakta hatpagi thaudok toina thokli masigi khudam haibabu ngarang sukumbi hautakta singsan bachat chaba mitei miyoi mari mahar regiment kem manakna na kuki singna ahum hatoklaga amana thiba khangandri kuki sing asi kumba thawang asida penaraktabadagi kuki sing asi karamba jati no thigatnarakpa matamda makhoi asi Manipur da nauna sanglakhiba miyoi ni haiba khanglakhi hiram asigi matangda social activist oiriba Maheswar Thongnawjam na Bharat Sarkar da kuki singbu ST list dagi kaktat pinaba makhoi gi maram sabu khudam sangdam piduna wakalakpadagi Bharat Sarkar gi maikaidagi Manipur Sarkar da kukibu ST list dagi kaknabagi maram chaba mot piraknaba se tharaktuna khangalakre Manipur Sarkar na Manipur da leiriba kuki singbu any kuki ST haina sakhanglamba asi semdokpagi matam oire STP ba haibasi lamdam adugi yelho phurup mi oiba masagi lon mayek culture leijaba matu solba kanglup sangbidan ki ngaklo pibu oina STP bani adubu kuki di Manipur gi yelho phurup mi sunate makhoi gi mayek su leibanate Manipur da makhoi na sanglakhi basi sahi 2000 sahi sani sohum mukta ngairi haibasi puari da mayek sengna yauduna leiribani matam amada sunaga kuki irang da makhoi awaba tarba matam da sili naw singna kanbiduna sangjafam pirubani tasengbagi di kuki ST list sanbagi maram chaba praman amata leite maram asina makhoi bu ST list gi kaktat pa haibasi tawphum thokpa sarkar asigi mathongni Bharat Sarkar gi asungum nabase ama Manipuri Sarkar ta irakre tabadagi mi pairaba kuki sing amade makhoibu lamjingliba makhoi gi front end organization ITLF na kuki singbu ST list gi kakthalabadi tamtibi irang lakani haiduna Manipur Sarkar da dhap torokpa asi kiningai oide matang asida laksaninglibadi me ahum dagi kuki sing na mitei masing khangdana haliba mitei gi yum kaya ut oina tumhaliba state force ki makok thongba officer STPO anan hatpa laithau village ta misam trong doi hatpa kumbi hautak ta sing san bachat ki ba mi mari gi manung da ahum hatok laga amana thiba khanganda ba amasung more da leiba special command gi SP Thoksom Krishna Tombi da phaba makal gi sniper na attack torkiba asidagi hena tamthiba karamba irang lakhi gadawribage haina miyamna sonari asuk tamthiribali chatpa kuki militant sing asibu laksin na Bharat Sarkar amadi Manipur Sarkar na asuk tamthiribali chatpa kuki militant sing asibu laksin na Bharat Sarkar amadi Manipur Sarkar na matik saba thabuk amata lokulak asigi manungda karamba aron ba agenda leibage haibasi miyamna nongmanung magingang na ba hingalakli aroi beda tamthirba kuki singi warak pada yararoi da balam hentu henba sajat asi yasal lakke herbadi makuibu ST list gi lauthokpa tangai phade state sarkar na su kuki na torokli ba dhapta ki dunu maning khak halloi da bani article asin harun gi thaudang gi lokachabani video sing bibagi damta mampum nang pom ka na thagachari